ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟꯁꯦ ꯌꯧꯔꯛꯑꯦ ꯃꯁꯤ ꯍꯥꯡꯗꯣꯛꯑꯒꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯃꯁꯤ ꯉꯁꯤ ꯂꯧꯔꯨꯕꯅꯤ ꯉꯔꯥꯡꯗꯤ ꯐꯣꯟ ꯂꯥꯛꯑꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡ ꯐꯣꯟ ꯂꯥꯛꯑꯒꯁꯨ ꯑꯩꯅ ꯉꯔꯥꯡꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯦ ꯑꯗꯨꯗ ꯉꯁꯤ ꯂꯧꯕꯅꯤ ꯃꯁꯤ ꯍꯥꯡꯗꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯃꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯔꯤ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯦ ꯕꯇꯟꯁꯤꯗ ꯊꯥꯔꯤꯕꯁꯦ ꯄ꯭ꯔꯖꯦꯟꯇꯦꯠ ꯇꯨ ꯃꯅꯤꯄꯨꯔ ꯃꯤꯔꯔ ꯐꯣꯔ ꯄꯥꯁꯤꯡ 1 lakh ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯌꯨꯇꯨꯕ ꯁꯤꯒꯤꯁꯦ ꯄꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯥꯟꯕꯗ ꯀꯩꯅꯣ ꯁꯤꯠ ꯅꯥꯟꯕ ꯅꯠꯇꯦ ꯖꯒ ꯖꯒ ꯂꯥꯎꯋꯦ ꯍꯛꯑ ꯁꯦꯝꯃꯛꯄꯅꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯅꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯐꯥꯅꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯪꯕꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯉꯁꯤ ꯁꯤ ꯌꯧꯕ ꯉꯝꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟꯁꯤꯒꯤ ꯑꯦꯋꯥꯔꯗꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗ ꯀ꯭ꯔꯦꯗꯤꯠ ꯑꯗꯨꯝ ꯄꯤꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ 하요 강래빠 이마나 예파리 하요 강래빠 이마나 예파리 파전 하요네 뭐론 세나 강래빠 이마나 예파리 자 스파이 에달이야 아이도 샘선기주 마기 채널 아마 한번에 1000 gadi 여우드리고 하요 강래빠 이마나 예파리